Ming Tabiru Smutaram Uchari, Mapungaba Pausing. Sports Samasung Culture the BJP na politics Tobiganu Haina Chief Minister Okram Ibobina Fondokre. So among District Congress Committee na Sinduna Hangang Ibudo Marjung Chingya Lampata Pangtokibat Mamagaba Political Conference Amada Chief Minister na Wapamasi Fondokibani. Taramada Deputy Chief Minister Kakangam MPCC President Tian Haukip, Agriculture Minister Abdul Nasir, MLA Y Surchandra, MLA T Mangibabu, MLA Dr. N.G. Bijoy, Amasung Hangang Kendra Congress Committee Oinana Basem Sariba, Nauribam Ratan alias Akapu Maite Susaryake, Chief Minister Namakat Taraduna, Congress ki history di India ki history ni party asibu thazaba thamduna ngasi furup kaya ge miyoi lising na sarup yariba asina takpadi hangang kendra da Congress pu miyam na chawna thazaba lai takpani BJP Manipur gi lehaw chanaroi maramaduna sports amadi culture gi lamda politics tawdabana fai Modi government state asida atat akham laitana minister kaya tharak liba ase gyan ama taraktre tawbatabu union minister ama lakpadi taramna oi adubu makoina lakpada state asigi kanagadaba wafam laktopagi mahutta hek lakpaga makoi gi party officer changba asidi angapa poi sports university thawalda thamdaba yade haba laite district amada hekta thamba yai adubu athuba matamda Saba Hobiro, Saringaida, Matam Karagi Oina Kumalapak Sports Complex session Hoba Yai have a wafam Fondoke. Project Shibu Marang Handa, Hoi Impalgi Rails Station Namu, Jatra Humbalape. Marang Namuk fighting Samba Tanyendo, Madu Sangabalai. Tanyendi, Kuntra Marini Tanyendi. Tanin Kudingi Jatra Humba Hanegi government sanction Tormodubo, Tanin Kudingi Jatra Humba Lakota Brava. Ado I know Narangi, I don't know, I cannot talk to the high gain, I should hire them never. Nasi Honorable Minister, Railway Minister na, Faidigi Sangba, India Faidi Sangba, Tanin Ama Jatra Humbiri, Narang Handasu, Impal Rail Station Jatra Humbre. Khwaidagi prithibida khwaidai wangba bridge ama yauri ngasi sidaida jatra hunbasda bridge du yauksalamadi honorable minister gi maman yamna yamba matamdu mangam moido bone na ai ngarang saude saujo na ngarang hairamne Deputy Chief Minister ga khangamna Congress na term ahum lak lenga lapadagi chakwa tharang amadi miyam gi yafanabagi damak tawba yaba thabak tawri Manipur gi lehaudi Congress ki oigani atai party gi oiroi Handak Union Minister Panglak Talakpa si Angakpa Mapok le Union Minister si Kaboktagi Hena Hombagum Taure Chingamadi Tambu Tokai Tana Hona River Singdagi Jakshilasi Haike BJP Chinao Singamati Yambu Kendra Madami Punamam Sapang Sandara Leadership Crisis Laiba Kendra Gi Crisis Laidra Tiketana Mangatro Punchen Landra Yamat to yang dihasil kere, lok amat terkait ini pun berjadi ada saya. Makoi terkait mengatur pun berjadi. Sikta membuat kita menginstalak kere. Lakadari State Assembly Mikhalda BJP Amasung Congress Maithiba Pinanaba CPI, CPIM, JDU, AAP Amasung BSP ki Jungshinaba Left and Democratic Front ama Semkre Lakadari Mikhal Asida Front Asina Chingtam Animakta Mirep Thatutuna Lambata Wani Hairi Front Asigi Anobo Office Sama Chinga Mathak Chongtham Nikai da Hangdok Hibagalona Front Asigi Nauna Kalaba Convener Dr. M. Narana Paumi Singda Thamoi Sena Politics Toba Supnam Lenga ki Mayok Leptuna Anoba Lenga Ama Purak Nabagi Panamda Front Asi Sembani Front Asina Lakadar Mikhalda Free and Fair Oina Bohonagani Point Kunchak Manga Yauba Common Minimum Program wi Makada Thabak Thoram Sing Pangthokani Tangkak Naina Mirep Singi Ming Laukthok Naba Thaurang Lairi Haiki Adigi Honai Koi Corruption ki Mayok Lepa Senjau Paibi Miti ki Mayok Lepa Lol Dharma Jati Kaida Chaning Dharma Chachibuyaba but with dignity and respect each other Madu Singam Sungtam Yapun Saktam Nak Nanabai Wakal Sida Eko Nasisi Media Kutanga Manipur ki Praja Kanganjani. This is a new era, this is a new front, this is based on principle. Maswamda in Kamjabani. Unified Metropolitan Transport Authority have a private firm Amada outsourced Toraga interstate bus terminus Masidagi Miamda Transport Minister K. Ratan Kumar na Kusinakre
Transport Department Sinduna Kumal Lampakta leba Interstate Bus Terminus da pangthokhiba thoram aduda Transport ki Commissioner L. Lakshmi Kumar, Director S. Roshita, Deputy Director B. K. Sharma amadi Dr. A. Chingnen Khomasu saruyaki. Minister Ratan Kumar na Bharat ki Prime Minister Oramba Manmohan na sangaram labasu sizinadana lakiba Interstate Bus Terminus asi handak thokiba yuwa haba aduda amangata khara yaukibadagi sizinaba ngamdana lakibani. Mafam asida kamlamba oil tanker singsu malongi oil depot da kamankre sarkar asina mafam asid ningchina semjina naba thabak paikatkibani. Sarkar asina tungda yengshinduna maintenance tawbada kudong charoi deba leibana private party amda sinabani haike. Akoigi masigi maintenance ki management si masigi government ki kai department sina tawba matamda madugi kitang kudong charoi deba ama leibadagi outsource tawthok chayana koina private party da. Aduna akoina madugi su akoigi workout khara tawba exercise tawba madusi matam khara lawgiba. Aduna hujiksi akoi UMTA Unified Metropolitan Transport Authority na masigi makhada ni huji akoina masigi maintain tawgadoriba manage tawgadoriba myamse. Commissioner Lakshmi Kumar na hujikti sizinaba haurabanina miyamgi lefam chafam galoinana ahing yarik naba yauna darka leba machak sing department na hapchilagani haike. State Manuki inter-district issue like Pasi Mayam Sulu, Cooperate Toraga, facilities, Tonabana, Boruna decongestion, plus terminal with the facility. Bharat ki Prime Minister Narendra Modi na handak hanagi lupa chamanga chapi amade lising chapi chanararoi haina lauthokraba matungda MSPDCL na miyamgi khudungcha namgi damak chanararoi haina lauthokraba chamanga chapi amade lising ama chapi na recharge card leiba yagani haina khangan khibagi matung ina nongmada MSPDCL na kaisampata leba prepaid vending counter kakada lupa crore ama makai hena recharge card yonba ngamkhre hairi. Official amadagi fangba pawgi matung ina vending counter asida mamangda iyam labada lupa lak mari mangadagi hena recharge card yonba ngamdabani hairi. Adumoinabak ariba chamanga chapi amadi lising ama chapi na recharge card leiba yagani haina lauthokiba numitagi chakiba tang taramatoida miyoi kayana anganba ayuktagi hauna recharge card leinanaba counter mamangda leinaki hairi. Mi amana lising tara-taragi recharge card ani ahum leikiba yawi hairi. Numid aduda yon kiba senfam asi chapsana lupa crore amaga lak humfugatare ni masina MSPDCL ge angakpa mongda revenue lakiba numid ama oide hari pawasina makha taraduna hana diu lekiba prepaid meter ge khutangda mai sizinariba miyoisina ariba chanaroi haina lautokiba lupa chamanga chapi amade lising ama chapina makoi gi toliba outstanding due adu hayeng November ge tang 13 fawi manungda sindokpa yabagi kudongchabasu piri hairi. Chakiba tang tarada mayang Imphal Kendra amadi Hiangnam Kendra gi lonaba arong amadi Hiangnam gi Imphal Turel gi mathakta saba thong ahaibidagi tasin khiba mama macha kalam laga thiba khangdana lakhibi Lokrapam Rajeshwari chahi taragani thoi apokpa Rajen macha ngase yupung taramathoi rom taba matamda thong ahaibi adudagi khara chatlaga leba arong lairembi mapada asiba hangchak oina phangde. Kanglai Pak Lamjing apunba maira paibi lup kangla megi taraganipan suba mapo kumon thorom lamyan da sangne da pangthokre thorom aduda MLA RK Anand kangla megi President Y Lerik Leima National Awadi H Ibotomi Kuman UCM gi President Elamun Johnson KL gi President RK Sanahan bi Leima amadi CLK gi President CS Pakpi Chanu namaroi ba mising oina saru yake kangla megi General Secretary Y Kamalinina Lamdamasida leminariba ichil inaw singi marakta hen apaba mari thamnanaba kanglamai na hona duna lakli makata na su hona kigani haike kanglamai gi President Lerik Lemana lamdamasi tongan ba kanglup sinna punsin duna sembani kanglup ki khenaba leirabasu amata oina nushi chanana leminarakli kanglup amagi khudongchaba khara pangnanaba atopa kanglup singda awaba piriba asi handokadabani haike Manipur gi lamjanba Kedar Chandra gi mukti sanabagi damakta Hauji hojai gi area amada lam point kuntramu anak jaga da lauraga di kendra gi lapna dana ekoi sanana bagi thorang su hoji maklai jai ban borke tawiba miyam da ekoi haijaningi ban borke thadok piyo ekoi Manipur irei bak se duki matigware aigi apama se khatang handokna raga Manipur gi apon bagi sakam sagamina si BJP Manipur Pradesh Andro Mandal Mahila Morcha na sinduna Changam Dabi Gram Panchayat Ward number 2 gi nupi singi oiba booth level worker conference amang asi kendra sigi manung chana leba Changam Dabi makhala kai da pangthokre
Tharamadu BJP ki Wongangloi Dr. Nimai Chan Luang, Jangam Davi Gram Panchayat ki Pradhan MD Imran Khan, Uplement Committee Andro ki President Muhammad Fakhruddin Yauna Myoy kya na sarup yake Dr. Nimai Chan Luang na Congress Sarkar asigi luchingba sing hauzik lebaki oiba khana nainaba thabak amata tawba ngamdre mamangda lana loksinduna thamjiluba yamlaba senfam sing manglagadra kiduna bengta thamjinana honaduna leire haike Wangkai Puja Lampak Women Welfare Organization gi nauna saba Mera Sangama Ya School gi MLA E Jana Wangkai Puja Lampak ta sangakre Tharamatuda IMC Ward Number Kungi Councillor L Tombi Ward Number Taramapan gi Councillor Y Lukamani Susar Yake MLA E Jana Chief Minister gi Ukru Khongchata Chatharakiba Thawong amade UN sina Hausa Kaurba Economic Blockade ase government asina areba pangal puthokuna thengnaba yai adubu maduna Tungda Thorakadaba Mayam Adu Yenaga government asina Tawdabani Manipur asi Kanglup Yamba Lamdam Ama Oibana Magi Magi Kangluki Pambada Tabuk Tawnabana Ngasigi Isu Mayam asi Tholak Libani Maramaduna Lamdamasi Ingna Chigna Lacy Harvadi Miyam Puna Vapta Minabatai Haike Black money amadi corruption thingnanabani haiduna Prime Minister Narendra Modi na lupa chamanga chapi amadi lisingama chapi chanaroi haina lauthokibaga loinana Anoba chamanga amadi lisingani chapi chanahananabagi thabak lokhalaliba asibu BJYM lamsangna khongampat awang lekaida signature campaign chathakre campaign asida lamsang kendrada BJP ki candidate oigani haina ticket tanareba myoy sing saruyaki Narendra Modi ki khongtang asi achuma khongtang ni haina hanagi MLA S Rajena phondoke Ya school Kendra ki polling station Kunchaga Nipan ki nupi singtagi oiba political conference sama ngasi BJP Manipur Pradesh ki executive member Ningombam Helen Drogi yumda pangtokre Ya school Kendra Development Committee na sinduna pangtokre ba tharamaduda lamdamadom ki saknaraba myoy kya na saruya ki Ningombam Helen Drona Ya school Kendra si chakwa tharangi thabak tawdre larabagi khandaba Kendra ma oire matik chabal jingba ama khalasi haike Ya school Kendra ki manung chanba Moirangkhong Loklau Bungda Women Social Upliftment Association gi nauna saba Mera Sangnen ama TS Satyavartana hangdoktana khusinakre Tharamaduda Association gi thaupuba amadi lekai gi myoy kyana saru yake BJP Singjamai Mandol gi office ama Singjamai parking da hangdokre mapamatuda BJP gi hanagi President Oramba Santi Kumar Kendra asigi BJP gi mirep oigini harba NG Robert Oinam Romand amadi Y Kem Chan yauna atai thomi kaya su Tharamadu da saru yake Santi Kumar na Narendra Modi na Prime Minister oirakotagi awang nongpok lamdam gi state sing sakot hananaba thabak kaya paikhalappaga loinana yamlaba senfam kaya thadarakli haike Railway line Imphal Europagi matangda rajniti gi khudongchaba lawfam thokte haina BJP Manipur Pradesh ki hanagi President M. Boro na phongdokre wapamasi BJP Patsoi Mandol na sinduna tera sapam lerata pangthokiba level committee gi mifamda mana phongdokibani Tharamaduda BJP ki chief spokesperson Professor Chikendra amadi Kendra asida BJP ki mirep oigani haina sem sariba CS Bijoy na chingba myoy sing saru yake CS Bijoy na BJP bu mapang khanba habisi Manipur dagi Kendra na BJP purapang ngamgani phongdoke Hanagi President M. Boro na Manipur bu India ki railway map ta yahonbagi manglan hanagi Prime Minister Atal Bihari Vajpayee na mangduna thabak oina pangthoklabani matamadugi railway minister Nitish Kumar na urep uyung tamkhrabani hiramasida rajniti ki song chaba lawnaba honnaba kanade haike railway portal railway channel railway channel aha thuma biyo kanano haida Shri Atal Bihari Vajpayee ji ne Shri Atal Bihari Vajpayee ji na Prime Minister of India na 2008 da nasiri miyam khandirabani abagi janata party president oiriba Bihar ki Chief Minister oiriba Shri Nitish Kumar na maragda ihalaga mudra maragda koi railway line channel dabge railway line channel dabge jatra hoge aise masi mati ai mayam anandi ne dore madna ai panjari ki dai wada railway channel ko bolu se aha modan se Bihar Vajpayee ji tawram ya District Mapan Labour Manungda Tampake District Marikaki Oina Lenga Paga Pangkhak Oraba Chief Minister O Ibobi from Thadokpam Thui Haina Lok Janashakti Party Manipur State Unit ke Wangangloi Ibol Maitena Phungdokre Babu Parata Leba Party ki Officer Pangthopa Pawi Mifam Amada Ibohal na
Supreme Court na ban blockade tawba yade haba leirabasu National Highway singda UNC na matam kaktana blockade jatharapadagi Manipur miyam asuki matik awaba mayuknari fiba masida government asina tumina leishinba laibak thibani UNC na su hausi jathariba blockade asi handofam thoi tampakta su counter blockade jathariba asi lamdam asida khunda minari bisingi marakta pamdaba thodok thorokpa yai haike UNC na o jathariba economic blockade masi hamle UNC ju makoina tawning tawa sarkar na tawudaba thabak makoina tawudaba thabak hasu khanma ngamdaba mo male UNC की चथरिबा मतम कतबा इकोनॉमिक ब्लॉकेट असना गवर्नमेंट दा चैथेंग पीबगी महुता मणिपुर मियाम की पुंसिदा चावना अकाइबा पीबा मरमना खोंजंग असि हंदोनबा बीजेपी मणिपुर प्रदेश ना अपील तौरी अमरोमदा तंपाक्ता काउंटर ब्लॉकेट तौरिबा असि मियबा खुनाई की येंगलगा हंदोपियु हाइरी पावगे मराथन अतेमा ब्रेक अमता Science Tutorial Center, Wangkai Kaichel Asangbi, admission open. Revision course BOSM 2016 from 5th December and new foundation course BOSM 2017 and 18 from 14th December. Our faculty members are ex-head examiners and many renowned resource persons come and join. For detail, please visit the office of the Science Tutorial Center from 4:30 to 7:30 p.m. Masi Awangnu Poki Ahanba TMT Bars Industry ni. Industry asi 1993 ki December thada lingkhat chakibani. Saiji TMT Bars asi German technology na sajabani. Saiji TMT Bars asi Awangnu Poki ising nusitka yamna chanai. Aikhoina yum sajabada TMT Bars asi sizinajai. Saiji TMT Bars tengbat sagatpa khudingmak aikhoigi marup. Break matungda taramang sari. Tang tara ka mga fawi manungda hauzik jathariba economic blockade asi loisindrabadi khongjang sangsilagani hana Desham amasung apunba irepaki mahiroi sinpang lob AIMS na phongdoli Kwagaital Girls High School da leba AIMS ke office ta pangthopa pawgon mifam amada mahiroi lob asigi president Rajesh Yumnam amasung Desam gi general secretary and edition na blockade asina maram oiraga thau phangdabadagi mahi tampham sangsing thong lonare nomogi changdaba yadraba polam sing pangnadre maramasina state ke congress amasung center gi BJP government na rajniti gi awai akhum tawnaduna lebagi mahuta warashin purangna ba hona dabadi khongjang hauragani haike blockade maram oiraga manipur miyamda ha ha kana laura phawda central government power pairiba government pairiba BJP amadi state government pairiba Congress party ani na hojik phawda tuminna magi political advantage lawna naba mongda hunaraga leibratana positive oiba action nama phaw hojik lawba ngamda base masi akhoi manipur miyam gi na khwajigi laibak thibani karigumba hojik tuminna sum laisalaga furup singi marakta singmi mari tamigi marakta yamna pamdaba akhoi pamdaba thodo wathok thoragadi masigi oiba communal kenoma tholagadi masigi responsibility se akhona India sarkar amadi Manipur sarkar masigi responsibility se masi pugadabani nomogi changdaba yadraba polam sing purapa gari mayam ama blockade tawsinkibdagi ningol chakauba yawbo phangdana driver sing lambida kham thengna awaba mayuk na halle hari All Manipur Road Transport Drivers and Motor Workers Union gi chairol amana Hauze Imphal Dimapur Lambigi Mau Kharkhati Imphal Jiri Lambigi None Nungba Makru amadi Jiribamda Matam Kuina Panduna Ladiba driver amadi handyman singna chaningai thaningai lesilaktabagi mathakta ana ayek mayuknare government su gari sing asigi awa anada miyeng changbidre maramaduna panduna ladiba gari sing asigi awa ba yengbiraga blockade toriba singna matam kharadang komthok pinaba union na appeal tawri Amaromda matam katana chathariba economic blockade asina nomada tangai padana changdaba yadraba polam sing wasil lakliba singi yenglaga chana thangnaba polam sing saifulomda pushingadaba har yauna polam kaya khurai puthibalai gi miyamna pon khire passenger gari amadi DI truck na chingbada purakpa polam sing port ki mapu singi maming matha isilaga khurai sazolekai primary health sub center da thamjinkhre UNC gi khongjang asi handoktriba pawba blockade ki khongjang asi handokhiroi hairi How Pangabo, Nanking like Tamta Tabo, Tan, Tanabo, Pangabo, Aduda Poitu, Tawaiti Yam, Nungai, Raptana, from the person report here, Poichi, Tilagai, noticing, right to Tazan. Blocking to a random report, I'm the Mangalo, Lobby. When the head and over Tana with the Tara, Moy and Odi, Poitu,
UNC चथरिबा ब्लॉकेट असिना महिरोइसिंगदा अकायबा पिरकलिबा अमदि लमदम असिगी मियामदा अवाबा पिरिबा असि लाइबक थीबनी मियोइबा खुनाइगी मायोक्ता चथबा थवोंग अमनि मसी खुदतगी हंदोपा चुंगनी हाइना एमसुना फोंदोली मियामदा चावना अवाबा ओइरबा अमदि महिरोइ खुनाइदा लाइरिक तंबा फंगदबगी फिबम यौरबा फावबा मणिपुर गवर्नमेंट तुमिना लेसिनबा सि लाइबक थीबनी सेंटर की बीजेपी गवर्नमेंट सु मिनिस्टर कया स्टेट असिदा लालबसु मियामगी अवाबा कोहननबा करिगुमा खोंथांग अमता लखतबा असिसु लाइबक थीबनी मियामदा पिरिबा अवाबा सिंकोनबा गवर्नमेंट असिना खुदकता थबक लखकदबनी अमरोमदा ब्लॉकेट ना पोचेगी ममल हेंगलिबा असिगी मतंगदा एमसुना टास्क फोर्स अमा सेमदुना थंगाल अमदि पौना कैथेलदा ड्राइव चतरगनी हाइदी हयेंग फाउबी मनुंगदा महिरोइसिंगी अवाबा येंगदुना यूएनसीना इकोनॉमिक ब्लॉकेट हंदोक्त्रबदि हंगसितगी काउंटर इकोनॉमिक ब्लॉकेट चतरगनी हाइना सोशलिस्ट स्टूडेंट्स यूनियन मणिपुर लाउथोक्रे ngasi manipur press club ta pangthopa pawin mifam amada union asige publicity secretary naurem tanorajanna economic blockade asina manipur gi miyam kham thengna awaba mayuk nahale maruina parikha chathariba amadi pangthokadabagi ngaiduna leiraba mahiroi singda su chawna chetheng pire unc na mahiroi singi awaba yenglaga hayeng pawin manungda blockade handokadabani state amadi central government asu miyam gi awaba yenglaga thabak paithakadabani mahiroi singda akan aring singkiba thauna parba manipur policing blockade hangdopa ngamdaba asi angapa poi miyamgi awaba kohananaba honadabadi counter blockade ki khongjang changsingani haike blockade adu UNC na handokta taragadi mathang numit habadi hangchitagi khoina chap chaba khoigi pakhumoina habata re tampaki leiriba mafam singda khoigi counter blockade chathaba horagani habadi SSUN ga lonana miyanga punna changsimiraga counter blockade chathaba horagani Sagoban Kendra National People Party की मीडिया ओइगदोरिबा जी सचिवती की बूथ लेवल कमिटी में फमा क्वाकैटल टीएम ने कायदा पांथोक्रे थरमदुदा लोइतोंगबम गौरगोपाल सलाम मैपाक सरुया के पोलिंग स्टेशन तरामाथोई बाय मापन 10 अमदी 13 की मनुंग दलेबा अहलसिंदा था अहुम की पेंशन अमदी मपुरोइबा लेखिद्रबसिंगी पेंशन यंथोके जी सचिवती ना Anderson IM amsung India government anigi marakta tawnariba framework agreement BJP na khangpham thoi makoina khangde haina miyam da namthak tawbani lakadriba mikhal mamangda BJP na Manipur miyam da khangadabani haike Singzamai kendra da BJP ki mirep oigani haina thaurang toriba NG Robert ki mikhal gi rally amaga loinana poster campaign pangthokre kendra asigi ward number 15 da pangthokiba tarom amada NG Robert na Kendra sida chakot tharangi thabak mami tadre chakot pa kendra ma purapaga loinana awanba Manipur amagi damak BJP mapangal kahansi haike Lakadariba assembly mikhalda wangoi kendra gi mirep oigadariba sagosem achobagi mikhal gi campaign ama oinam wangoi gi Muslim ima ibel singna pangtokre election campaign committee sagosem achoba Islamic Women Welfare Association oinam sombong oinam wangoi Muslim Meira Paivi Association amasong Wangoi Muslim Women Mera Paivi Association na kusam na duna chathakiba campaign aduna oinam sawmu makha lekai awang lekai amasung Wangoi Muslim gi polling station gi yumthong khudingda vote khomke campaign adu loisilapada saruk yakiba polling station ahum gi Muslim ima ibel Mera Paivi singbu mirep oigadriba S achobura thagapa phongdoke Wangoi kendra se chakhot lamjelda maning hana chapa kendra ama oire masi pumnamak mikalda niyom chumna mihut khandabadagi ni haina achobuna phongdoke BJP Khetrigao Mandol ki office ma Naharup Thongjau Makhongda Imphal District ki President MD Abdullah Nahangdokre Tharamanduda Mandol ki Vice President Abdul Latif Minority Morcha ki Hana ki President Nasir Hussain BJP Manipur State ki Vice President AR Khan Susruya ke Luang Salai film ki ahanbo ina puthokadaba Manipuri film Soren gi yafathoni thoram Kombu Chekonda leba Ibudo Puruk Shaubi gi Masaigonda Pangtokre Tharamanduda Cine Director Guild Manipur ki President P. Prafulo, Vice President Laisram Prakash, Basikhong Gram Panchayat ki Pradhan T. Jinik Susarya ke film asigi director na Jitendra Ningombani, producer na Luang Kanglaini, Anoba artist Singyawadaba film asi chahi asigi December 5 manungda number loshingani hairi. Promotion of Tourism and Conservation of Environment Habitat da Layapat Changdamnaba Mangasi TJ High Secondary School da Pangthokre Youth Street News na Department of Tourism ga khusam na duna pangthokiba Layapat Changdamnaba aduda category ahum thokna khaidoke Saurangna Mahiroi Chani gi mathakta saru yakiba Layapat Changdamnaba aduda Youth Street News ki founder editor Mehnaz Nasrina
Sangai Festival ga mari leina mahiroi singda tourism gi wakalon amadi environment ki matangda khangana ba lai pa changdam ba asi pangtopani haba wafam phongdokhi Coca-Cola Pepsi na chingba thaknana ba Coke bottle singda pataba pojan yaromba thengnabagi thawdo kaya gi marakta ngasisu Sengmai gi dukan amadagi leiruba Coca-Cola gi liter anigi bottle amada pataba mapang yaromba thengnare ngasi Uripok Bichaspati lekai dagi haujingna Sengmai da leiba Priyo Kumar gi machanupa anina dukan amadagi leiruba Coca-Cola bottle amadagi glass sahidaga thakluba matamda lasing mafol manba mapangkara yaromba thengnarakibani Hana khara thalurabana angang ani adugi phibam kari oirakadagi haiba chingnabadagi doctor da puraga check tawkhi Priyo Kumar na thodosi matangda ISTV news da wafam kya phundorakli Oinam Kendra da lakadariba tarabathoi suba Manipur Vidhan Sabha Mikhalda BJP gi mirep oinanaba honariba hanagi minister L Radhakishore bu mai paknanaba mifam ama pangtokre Oinam khulgi oiba mifam adu mutum ibo tombi singagi yumda pangtokhe Mifam aduna Oinam Kendra da BJP gi MLA ama thamba haiba ware lokre Nongchup Haram Khorjai Lup Nahakol gi chahi ama chumna pangtopa lupa khudong ba thoram gi manungchana ngasi Gauro Thongam Chan Iba Sereng Larik La Thawai Mi Kuku Manipur Press Club the Phongkre Tharamatuda Manipur State Parishad ki President T.S. Atombi Lubasigi President Gaura Thongam Cha Susar Yake M. Manindra Memorial Trust Moirang Block Mahila Congress Committee amasung Youth Congress Committee na sinduna Moirang Kendra gi chei hufuga mangagi mathakta leidaba al amadi Mapuroba lekidraba singda pension gi senfam yenthopagi tharamama purit mandop tapang tokre tharamanduda M. Prithviraj Moirang Municipal Council gi Congress Councillor Singh Kwakta Municipal Council gi Congress Councillor Kwakta Gram Panchayat ki Pradhan amadi members sing susaruk yake M. Prithviraj na Yentholiba pension ase government ki pension dip fangdriba ahal oiraba sing trust ki maikaida ki pibani handak BJP government na lupa chamanga amasung lising chapi sanahandaba thaushil ase black money lakshin badi lairadana India ki miyambu awaba pibana tana karishu kanaba purakroi thawong ase subnam lengak amana lawgadaba khongthang ni haina mara sikhi Lions Club of Kumbi Greater District Governor Roman Bodoloina Ideals Academy Kumbi Bazar da hangdokre Thoramadu Vice District Governor L Gozendra Hanagi District Governor H Manikumar Susar Yake Guru Nanak ki mapong numit tharongga mari leinana Manipur miya maruina Sikh ichil inaw singda Manipur ki Governor Nazma Heptula na yaipa pausal pirali Senglaba numit asida Guru Nanak na pibiramba tangdu leitaba nungsi chanaba masung Machir Manau Oibagi Wakalon Singh Ekoi Kudimangna Nahonana Kathok Minarasi Hairi Maratana Timba Break Amamu Constipation problem Kohal Magami Itam Tanba Maham Sadra Singh Kohal Magami Nomada Tumam Daida Lubu Saba Ishing Glass Amana Chamas Amana Traga Anida Hadra Season Constipation Changi labor solar padagi producing actava, Chang Chotarba, Tumba Java Yaratava, Kong Haman Maratava Singitava, Amatanga Paidi, Jolly Sire, Amasun, Jolly Capsule Richard in a scenario. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking Matunda Mukana Taram Usari. Oripok Kendra ki BJP ki mirep oinana ba thaurang toribat namarapam Santos Mangang na sinduna Kendra sita deribat Ningol Singh Chakauduna Khudol Tamkre BJP Booth Level Committee Lamphel Sanakatel Sinduna Sanakatel Community Hall the Pangthok Bataramada BJP ki General Secretary M. Nimbus Hanagi President M. Borot Oripok Mahilagi President M. Nina Susaruk Yake Singzamai Kendra da BJP ki mirep oinana ba sem sariba M. Romena Mapongoina Sinduna Imphal West area da HIV ga loinana hinglibat nupi angang simbu Chakauduna Khudol Tamkre Lekidraba ex-MLA El Saraki Singzamay Oinam Thingel da Yumda Pangthakba Tharam Aduda Oromena
HIV ga loinana hingliba nupi angang singbu ikai khumnabaga loinana makoibu chahigi chakaubugi thorom pangthokpani amaromda state asida nongmada changdaba yadraba polamsing panglaktaba thawgi awaba khamthengna leiriba asida government asida tumina leshinba si yaningde haike mutum ningol ibe chawbina iba ariba Greek ki nungsiwari khara haina mingthonba lairik ama Assamgi Jaribon Gwalipar Phongkre Tharamada Manipuri Sahitya Parishad Assamgi Hanagi Thaupuba Naurobam Dhananjay Hanagi President Thingom Benubabu Aiba Subram Amadi Ti Sanamacha Sarubyake Aiba Subramna Jaribon Lamdam Asi Nupi Aibis Gi Masing Yamna Lingalay Awat Pasi Mutum Ningol Ibe Chawbina Lairik Ama Phonglo Liba Asina Mensin Bangamlagani Haike Ziri College ki English Department Assistant Professor Oiribi Lairik Asigi AIB Ibe Chawbina Greek Habasi Literature ki Horofamni Mafam Adugi Literature ki lecture Oiba Yaba Saru Yaba Khara Manipur ki literature su Saktapagi Matam Oiri Haba Wakalonda Lairik Asi Puthopani Haike Sangnaraba Iba Hizam Angang Halgi Khamba Thoibi Serembu Dr. Joda Chandra Sanashamna English translate Toduna Puthokpa Lairik Amangasi Imphal Hotel ki Sangai Hall Phongkre Tharamatuda Works ki Commissioner K Radha Kumar JN Manipur Dance Academy ki Hanagi Vice Chairman Professor N Tombi Amadi DM College of Arts ki Associate Professor Dr. M Priyoberta Susaryake Dr. Joda Chandra Sanasamna Aikoigi Fazaraba Lairik Singbu Atopa Londa Puthokuna Khangan Bahabasi Mathautai Haike Maibam Radha Churon Iba Mangluraba Lainam Mingthon Balarik among a CP Sumtong Ningom Lekai Community Hall of Phongkre, Minister Oramba L. Jentakumar, Theatre Critic Dr. L. Gozendro, Councillor O. Romeo Susaryake, Sanaraba Iba Sarachan Thiamna Larik Asigi Masak Taki. District Legal Services Authority Chandelna Village Authority Penaching Amasung, Oneshore Trust Langmaidong Amasung Elangbam Tondonbi Memorial Charitable Trust Kusam Naduna Nomugu Eba Awareness Game Ama Penachin Community Hall the Pangtokre Tharamada Kulge Chief Tungchil Moyon Tiet Ngoba Paler Custom Superintendent NG Rustam Susar Yake Social Welfare Department of People Disability and Employment Allowance Mong Mariltana PBJ Haina Angom Lakshmikanta Koba Beneficiary Amana Pangdoli Manipur Press Club the Pangtokiba Pawami from Mamada Manamakatana English Singani Taramanga Tarataruki Oina Beneficiary Chamaga Yankai Matoigi sent from BBJ Mui Nipu Madam P. Danakata Pikre English Tarani Twedegi Tagi Oina Lupa Chamadagi Chamri the Hengalagani Haina Lautoki Bedagi Lautoki Bangasi Fauba Mong Tana BBJ Maramasina Wild Sangi Mating Lauraga Disabled Singi Hog Matpa Singi Matata Cherak Pinaba Wakalagani Haike Unemployment allowance. 2006-7 dagina piba haujarabneba adaida moina 12 sida bank account hangona hange account hango dagina mathangi kan adigi chahi duda ni khara phangnare adagi amu phangnaba sida 2013 dagina akogi mi chamaga mandrama thoi sida moina mi nipu kapthare mi nipu kapthare ga usi bokja phangnana laiba Adiga pun department sen bukan masuk. Yarani, Hadurani, Bank Hadurani in Hire, Bank Hamur Chat, Bank Hamur Chat for Gantida, Bank so department is at Harate, Chili by the Hire. Manipur Commission for Protection of Child Rights ki member advocate S. Shyamacharana Hayang Angang Singinumiki Taronga Marilena Mangjong na Yafa Pausal Pirali, Yafa Pausal Asida. Numit asina ekoi pumna makta angang singbo apabachinjak pizeduna masama ufana lehenba khakta natana miyoibagi minungsi amade luna chana tawbibagi mathau taba duningsing hali numit asina ekoi pumna mak angang singbo ngak senbinabagi tangai fadaba thaudangda kathoknanaba ningsing hali hairi marathana thabaki pau phongbigani Thabaki pau pizari ahanbada Bank of Baroda gi specialist officer punna lising amarom logdawi post ki matungina masagi sahi amadi educational qualification laigani lak liba November ki tang kumapan phawgi manungda darkhas tharpa yagani hari mathangda
Central Industrial Security Force CISF की ड्राइवर ओइना कांस्टेबल खरा लौगदौरी मसागी सही तरागा निपान दगिन कुंत्रेट फाउगी मनुंग दलैबा मैट्रिक पास तौबग लोइना ड्राइविंग लाइसेंस पाइबा मियुसिंगना अवांग नोंपोक लमदमगी ओइना नवेंबर की तांग कुनगा तरुक फाउगी मनुंग दा एप्लीकेशन पिसलक यागनी हानी मथंगदा रिजर्व बैंक ऑफ इंडिया की फम खरा लौगदौरी मसागी चेक कुंदगिन कुनिपान फाउगी मनुंग दलैबा डिग्री पास तौबा मियुसिंगना नवेंबर की तांग कुनिपान फाउगी मनुंग दा दरखास्त थारक यागनी परीक्षा सेंटर इम्फाल दा ओइगनी हानी मथक पिजर थबक की पाउसिंग असगी हेना कुप मरुल गिदमत बाबूपुरा दा लेव जॉब सेंटर दगी खंग यागनी थबक की पाउ सिंगल मखाताब पाउदा चांदल डिस्ट्रिक्ट की मनुंग चना लेबा हेकोक पोपी ब्लाइंड स्कूल दा लायंस क्लब थवालना चाना थंगब पोलम सिंह मतेंग पांखरे थरमंदु दा लायंस क्लब इंटरनेशनल की डिस्ट्रिक्ट गवर्नर रमन बोर्डोलोय ससरु याके थवाल डिस्ट्रिक्ट नोमगी खोंगचता लाखिबा बोर्डोलोयबु तरामना ओपगी थोरम अमसु थवालगी खेची संगनेदा पांथोके मिट उद्रब सिंगी दमक लायंस क्लब थवालना लौखलिबा थबक थोरम सिंह डिस्ट्रिक्ट गवर्नर ना अपेनबा फोंदोके कंगलेचा याफलमजिंग लूप नामेरापम लेकाइना डेंटल कॉलेज रिम्स का खुशम नदुना नोमगी अबा फ्री डेंटल अमसुंग स्क्रीनिंग प्रोग्राम अमा नाउरेम लेकाइ बॉयज स्कूल ग्राउंड पांथोकरे स्क्रीनिंग असिदा मियोय चाम कुल्लोम यागी लायंखे चिन या सेंगना थंबना लेना तिना कयादगी ngaktokuna masamau faba mioi oiba ngami haina ke maduda saru yakiba dental college rims ki doctor amana phongdoli minuthong amadi ke kurpat ki akoibada mayai ka ba jinjak sing yon ba amadi chaba sing loinana khunai na yadaba lichat sajat chatpat nupi singi mathakta chathaba drive amada ngasi ke kurpat minuthong development committee na mioi tara tare phagakre masigi manungda nupa tara mathoi amasung nupi taru yauri जय असगी संगाई फेस्टिवल का मरी लेना इम्फाल पुलिस कमांडो ना लोकल चेकिंग थरांग का मरी लेना ngasi महाबली कबुई खुलदा थी हुमगी थबक चथक्रे डीएसपी कमांडो रॉबिन्सन खमनाम डीएसपी देवन अमसुंग इम्फाल कमांडो की ओसी इंस्पेक्टर बी लुनथांग वाईफाई ना लुचिंगदुना अयुपु मंगादगी महाबली कबुई खुल क्वेश्चनदुना मियोय चहुमलोम अमममता ओइना वेरिफिकेशन चथके नुपी मरी यावना मियोय मापन मसागी सक्ताक चे यावरम दबदगी मखाता न थिगनना पोरंपाट पुलिस स्टेशन दा सिनके जय हुंबुद्रागा निपालम सुरबा नोमाइथेम इबोतोन कौबा कैसामथोंग होदाम लेरक इम्फाल दगी अहल अमा ngarang मफम खंगदना मांखरे मार्क फीट मंगा इंची तरे वांगी कुलै कुचुनी कनागुमसिंगना महापु थेंगना बिरबदी मनाक नपो पुलिस स्टेशन नत्रगना मोबाइल नंबर 9856160891 दा पाउ पिबियु हाइदी हौजिक सानबगी पाउ Sanabagi Pauda Sri Lanka के कोलंबो द पांथोकेबा फर्स्ट साउथ एशियन एक्वाटिक चैंपियनशिप अमदी तेलंगाना के सिकंदराबाद पांथोकेबा तरामदोशिबा नेशनल मास्टर एक्वाटिक चैंपियनशिप सरू यारुबा अमदी मेडल लौरपा श्रीमल सिंह ओपगी तरम मणिपुर स्विमिंग एसोसिएशन सिंधना एमजीएम क्लब वांकै निंगथेम पुखरी मपालदा पांथोकरे चही तराग मरी मखागी इंडिया के बैडमिंटन सानरोय नंबर 1 ओइबा मैसा मैराबा लुवांगदा यूनाको ग्रुप ना चही द लुपा लाख अमम चही हम चुपना पीगदबा सेंफम की सरोगमा ओइना लुपा लाख अमगी सेंफम यूनाको ग्रुप की मैनेजिंग डायरेक्टर एन इराबंतना ngasi खुसिनख्रे ओलंपिक मेडलिस्ट मेरी कोम की मथंगदा यूनाको ग्रुप ना ओलंपिक मेडल फंगनबगी दमक सेल की मतिंग पीबा मैराबना अनिसुबा सानरोइनी ऑल मणिपुर मुई थाई लवर्स एंड प्लेयर्स ऑर्गेनाइजेशन सिंधना ऑल इंडिया एमेचर मुई थाई फेडरेशन की मियंग मकादा चंगांगई कम्युनिटी हॉल दा था असिगी तांग तरा निथोइदगी चथराकिबा निपान सुबह स्टेट लेवल एमेचर मुई थाई चैंपियनशिप ngasi loisinkhre All Manipur Body Building and Fitness Association की मियंग मकादा बिष्णुपुर डिस्ट्रिक्ट बॉडी बिल्डिंग एंड फिटनेस एसोसिएशन सिंधना बिष्णु जिम बिष्णुपुर दा पांगथोकिबा मापन सुबह बिष्णुपुर डिस्ट्रिक्ट अमदी अनिशुबा मिस्टर फिजिकली चैलेंज बिष्णुपुर कंटेस्टर केजी हुंफुगी वेट कैटेगरी दा सुबॉल फिटनेस जिम ओइनामगी एन कांतना अहानबा केजी हुंफुगा मंगागी वेट कैटेगरी दा बिष्णु जिम बिष्णुपुर की केस विकास ना अहानबा केजी उम्बुदा मंगादा स्कूल ऑफ बॉडी बिल्डिंग की एस दिनेश ना अहानबा ताकरे फिजिकली चैलेंज दा बिष्णुपुर जिम बिष्णुपुर की ए ननाव ना ताके ओवरऑल की टाइटल स्कूल ऑफ बॉडी बिल्डिंग की एस दिनेश ना ताकरे
Manipur Softball Association Sinduna Kumbhan Lampak Sports Complex Satariba Kunipan Suba Sub Junior Kumapan Suba Junior Amadi Kuntaga Mato Suba Senior Men and Women State Softball Championship King Asi Pangtokiba Sub Junior Boys UKC Saitona NYDO Naran Konjagu Ran Taret Marida Maitiba Pikre Senior Men's Ki Sanakiba Final da GLL Sagolban Salam Lekaina IRYC Kasampapu Ran Manga Marida Maitiba Piduna Champion Oikre ngasi sanakiba ahanba semi-final match da GLL Sagolban Salam Lekaina NYDO Naral Konjunbu ran taruk anida amadi anisba semi-final match da IRYC Kasampana UKC Saitonbu ran mari anida maitiba piduna final changki. Rajasthan ki Udaipur da November 19 dagi kunfawa pangthokodriba manga suba Dragon Boat Championship da Manipur ki mau sinduna sanarugadaba Nupa Nupi Kunipan ngasi Imphal Thadokre Championship aduda Manipur teamna andaki asina ihan hanba oina yaubani. Makataba sanabagi pau boyai ningthauzamdagi phongbigani. Ngasigi sanabagi makataba pauda State League Football. Young Physic Union Lalambung sahi sigi Taramathusuba Manipur State League ki second phase knockout basis ki match anirak maiti khibadagi Sathariba League asidagi mapan thokre. All Manipur Football Association na Sinduna Imphal gi mapal kangjibung Khumman Lampak Artificial Turf Ground amadi Khumman Lampak Main Stadium da Khomukcham Ingwasa Singh Memorial Trust na sponsor tawduna mamang thagi August ki tang 12 dagi state asiki masak narba team 12 na saruk yaduna sathariba sahi sigi 13 Manipur State League ki second phase knockout basis ki ngasi sanakhiba match da Mamang sahi ki runners-up takiba FC Jalen Sadar Hills na Young Physic Union Lalambungbu goal ahum sinoda maitiba pikibani. FC Jalen Sadar Hills ki maipapugi goal singadu NG Bidan Permayon Patrick Kamay amadi Sangti Malswa Kimana match ki manga suba kuntra mapal suba amadi Maripunipal suba minita sanduna match asi maipaki. Ngasi sanakiba match asida Young Physic Union Lalambungi Sanroy L Johnson M Rabindra K Rocky amadi FC Jalen Sadar Hills ki Henry Gangte Saiko Hawk to Boy amadi Paulum Khumda Center referee na unsporting behavior ki namak yellow card utki ngasigi match asigi conduct thokipa official singdi center referee da L Ajit assistant referee 1 Rinko Hau assistant referee 2 Singemba amadi 4 official da TH Ibungoni match commissioner na Rameswar oiki Sathariba League asigi hayeng nungthil pung ama makhai tabada mamang sahi ki champion M Khabam amadi League table da 30 position takiba class ha kainoga sanagani hayeng sanagadoriba team animak match amamam maiti khibana hayeng sanagadoriba match asida maitiba team asi Sathariba League asidagi mapan thokragani Winners Cup Imphal West District Football Association ki DM Rao Awang Sengmaina DSA Ukhulgi YUFC bu maitiba piduna Sathariba Kumatoi suba Winners Cup ki quarter final changkhre Quarter final da DSA Swarsanpur gi AFC ga sanaragani All Manipur Football Association na sinduna Manipur gi tongan ba district sing amadi subdivision singi Football Association amadi Sports Association singi khwadigi makuk thongba tournament ki winner oikhiba team 13 na saruk yaduna home and away basis da mamang thagi tang 13 gi Bavina Healthcare and Hospitality Private Limited na sponsor tawtuna pangthokliba sahi sigi thangjam Birasandra amadi Maipakpi Memorial kunmathoi suba Winners Cup ki ngasi DM Rao Awang Sengmai gi home ground oina SKYC ground Sengmai da sanakhiba match da DSA Ukrulgi YUFC bu goal manga anida maitiba piduna quarter final sangkhibani Sathariba Winners Cup asigi atopa match amada DFA Thobalgi Hisugi home ground oina Sarangpan ground da sanakhiba match da DSA Sadar Hills ki MSC ga sanakhiba match da goal ani sanaduna draw chatkre Thasigi tang 15 da DM Rao Awang Sengmai gi home ground oina District Sports Association Chorsampur gi AFC ga sanagani atopa match amada DSA Sadar Hills ki MSC gi home ground oina Artificial Turf Ground Khumman Lampak da DFA Thawal gi Hisu ga sanagani Tennis Nagaland gi Bilasir Khate na Marisuba North East Case Prize Tennis Tournament ki Men's Open Singles ki title lokre Manipur Tennis Association na sinduna Officer Club Lampen Part ki tennis courta thasi ki tang mapal dagi state manga gi nupa amadi nupi tennis sanaroi chamarom na saruk yaduna satharakhiba Marisuba North East Open Lawn Tennis Tournament ngasi loisenkhre loisenbagi thoramda Director General of Police Manipur LM Khokte Manipur Tennis Association ki
President T Pamaina Thorom Mapusing Oike. Open Singles ki ngasi sanakiba aroiba mesta Nagaland gi Bilasir Khatiana Mizoram gi Lalham Sunabu set ani sino taruk ama tare tarukta maithiba piduna tournament asigi men's open singles ki title lokibani. Amaromda sahi nipumanga mataki veteran doubles ki aroiba match ki sanakibada Kangjamba amadi Tuleswar gi Jurana Y Ibotombi amadi Ice Ibotombi ki Jurabu set ani sino taret manga amadi taruk anida maithiba piduna champion oikre. Tournament asigi tongan tongkomba category singi winner runners up amadi semi finalist singda Thorom Mapu singna Sel Trophy amadi Kudol Post sing piduna pungning thawatki. Fencing Federation of India gi ming makada Manipur na yumbu oiduna Khuman Lampak Indoor Stadium da thasi gi tang tarani thoidagi Manipur Fencing Association sinduna state kulumdoi gi nupa amadi nupi fencer changwa sumna mari na saru yaduna Khuman Lampak Indoor Stadium da chathariba kunmari suba Junior National Fencing Championship ki ngasi pangthokiba nupa gi EP team da SSCB na gold Manipur na silver Rajasthan amadi Tamil Nadu na bronze medal lokre. Saber team dasu SSCB na gold, Haryana na silver, JNK amadi Punjab na bronze medal loki. Nupagi foil team da Nipimachagi EP team gi pangtokibada Manipur na gold, Kerala na silver, Haryana amadi Punjab na bronze medal loki. Nipigi Saber team gi pangtokibada Kerala na gold, Manipur na silver, Punjab amadi Chhattisgarh na bronze medal lokre. Water polo. Kunthatruk Suba State Open Water Polo Tournament ki champion Welfare Youth Liberal Conduct Organization na oikre. Manipur Water Polo Association na sinduna thasi ki tang tara dagi team taru na saruk yaduna Standard College Swimming Pool kong boda satharkiba Kunthatruk Suba State Open Water Polo Tournament ngasi loisenkre. Ngasi aroiba numit ki sanakiba match ta Welfare Youth Liberal Conduct Organization na Kongbo Youth Organization bu gold tara manga da maithiba biduna satharkiba tournament asigi champion oikibani. Tournament asigi best goalkeeper gi mana Kongbo Youth Organization gi Sitaljit na takre. Best discipline player na Welfare Youth Liberal Conduct Organization gi L Brown na taki. Best player gi mana na Kongbo Youth Organization gi M Priya Chandra na taki. Hockey Union Liring Banwekai amadi Maira Basikhongna nupagi Sai Guwahati amadi Siwo Singjamai Wangma Khetri Leikaina Nipi Masagi Sahi Tratung Makhagi Tare Suba Men and Women East 11 Hockey Tournament ki final da thengnaragani. Manipur Hockey na sinduna thasi ki tang taruktagi Nupigi team manga amadi Nupagi team taret punna team tara humdoi na saruk yaduna thasi ki tang taruktagi Khuman Lampak Hockey Stadium da chathariba ngasi sanakiba nupa masagi ahanba semi final match da Hockey Union Lairingbam Leikaina Phamyai School bu Panjil Taruk Sinoda amadi anisuba semi final match ki sanakibada Maira Basikhongna SYUC Usekon Khunobu Panjil Mari amada maithibu biduna final sangkibani. Nupi masagi ahanba semi final match ki sanakibada Sai Guwahati na Phamyai School bu Panjil Ahum amada amadi anisuba semi final match ki sanakibada Siwo Singjamai Wangma Khetri Leikaina Ideal Club Tera Bazar bu Panjil Ahum Sinoda maithibu biduna final sangki. Satharkiba tournament asigi ahumso position gi match hayeng sanaragani. Cricket team taratrukna group ani thongna khaidoktuna Langthapa Public Ground da Young Welfare Club Langthawal na sinduna ngasidagi ahanba YWC Trophy Cricket Tournament haukre. Haudopaki thoramda Hana Minister Oiramba Okram Joy YWC Langthawal gi President Laisam Birona Thoram Mapusing oiki. Ngasi ahoba numit ki sanakiba match ta David 11 Sagombal na YPWA Nambol bu ran chamaga supna anida maithibu pikre. YPWA Nambol na toss ngamduna fielding side kanki. Ahanba batting taukiba David 11 Sagombal na over kunda wicket taruk turaga ran chamaga humapal loki. Masigi pakhumda anisuba batting taukiba YPWA Nambol na over kunda wicket taruk turaga ran humputare kaglogduna match asi maithiki. Ngasi sanakiba match asida David 11 Sagombal gi Rahul na ran yankai taruk logduna man of the match takre. Hayeng ahanba match ayupung mapal tabada Derby Urupok amadi team Midland ga sanagani. Ani suba match nungtil pung tara nitoi makai tabada CLT Singjamai amadi IAS Thangwaiban ga sanagani.
थागचरी बोयाई हौजिंग ngasi nomagoi ba engasai pau mu phangbigani ngasi nomagi oikiba aying asagi pauda ICAR lamphel pataki phangba paugi matung ina ngasi gi khwaidagi sakiba degree celsius 13.2 khwaidagi ingba degree celsius 13.3 nungshita yauba ising manilgi sang ayukta sada marpur 12 nungthilna sada 53 oiki ngasigi no shukide Wislop da maro pau sing amuka hana sports samasung culture da BJP na politics tobi kanu haina chief minister Okram Ibobina phongdokre Congress amasung BJP tingna ba left amasung democratic ki apunba pranama semkre amadi Unified Metropolitan Transport Authority haiba private firm amada outsource tawraga interstate bus terminus ngasidagi miyamda khusinakre आज के बिना भी जब पाव मतान से सिंजरी मीम ताबरीब सुबह मुकाना खुंजरी